ꯃꯤꯌꯥꯝꯗ ꯍꯧꯖꯤꯛ ꯎꯍꯟꯖꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯈꯥꯡꯉꯕꯣꯛꯇ ꯂꯩꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯐꯤꯁꯔꯤ ꯐꯥꯔꯃꯤꯡ ꯑꯣꯐꯤꯁꯅꯤ꯫ ꯃꯐꯝ ꯑꯁꯤ ꯆꯍꯤ 6ꯀꯤ ꯃꯃꯥꯡꯗꯒꯤ ꯍꯧꯔꯒ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯗꯅ ꯊꯝꯂꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯑꯣꯐꯤꯁ ꯑꯗꯨꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯅꯤꯁꯥ ꯆꯥꯐꯝ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯠꯇꯕ ꯀꯌꯥꯒꯤ ꯊꯕꯛ ꯇꯧꯐꯝ ꯑꯣꯏꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯉꯁꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯠꯆꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯇꯪ ꯂꯧꯖꯕꯅꯤ꯫ ꯌꯦꯡꯉꯣ, ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯪꯉꯨꯔꯤꯕ ꯀꯥꯁꯤꯡꯁꯤ ꯌꯦꯡꯉꯣ, ꯑꯁꯤꯗ ꯇꯥꯔꯤꯕ ꯁꯦꯔꯤꯟ ꯇꯥꯗꯕ ꯀꯥ ꯌꯥꯎꯗ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯠꯇꯕ ꯅꯤꯁꯥ ꯀꯌꯥꯒꯤ ꯆꯥꯐꯝ ꯑꯣꯏꯗꯨꯅ ꯂꯩꯕ, ꯃꯁꯤ ꯌꯥꯝꯅꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯝꯖꯒꯦ꯫ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔꯤꯕ ꯕꯤꯜꯗꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯁꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯠ ꯁꯥꯏꯠꯇꯒꯤ ꯃꯁꯤ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯃꯁꯤ ꯑꯃꯨꯛꯇꯪ ꯋꯥꯛ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨ ꯂꯩꯖꯩ꯫ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯍꯥꯏꯕ ꯀꯦꯝꯄꯦꯟꯒ ꯂꯣꯏꯅꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗꯒꯤ ꯅꯤꯁꯥ ꯍꯥꯏꯕ ꯄꯣꯠꯂꯝ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯇꯕ ꯌꯥꯗꯦ, ꯅꯍꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯄꯤꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ꯫ ꯃꯅꯤꯄꯨꯔ ꯒꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯅꯍꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯗꯕ ꯌꯥꯗꯦ, ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯅꯍꯥꯔꯣꯟ ꯀꯌꯥ ꯄꯨꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯊꯕꯛ ꯆꯠꯊꯕꯤꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯃꯛꯇꯗ, ꯂꯩꯉꯥꯛꯅ ꯁꯥꯔꯤꯕ ꯑꯣꯐꯤꯁꯃꯛꯇꯗ ꯂꯣꯏꯁꯤꯟꯕꯤꯗꯕꯗꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯤꯕ ꯀꯥ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯅꯤꯁꯥꯒꯤ ꯑꯣꯏꯕ ꯁꯦꯔꯤꯟ ꯇꯥꯗꯕ ꯀꯥ ꯀꯔꯝꯕ ꯀꯥ ꯌꯥꯎꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯕꯤꯔꯝꯒꯅꯦꯕ꯫ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯍꯟꯅꯤꯡꯕ, ꯃꯁꯤꯕꯨ ꯋꯥꯛ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯂꯩꯖꯩ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤ ꯁꯥꯔꯤꯕ ꯑꯣꯐꯤꯁ ꯑꯁꯤ ꯋꯥꯡꯕꯟ, ꯁꯉꯥꯏꯌꯨꯝꯐꯝ, ꯈꯥꯡꯉꯕꯣꯛ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯍꯨꯝ ꯑꯁꯤꯒꯤ ꯇꯥꯏꯅꯐꯝꯁꯨ ꯑꯣꯏꯕ, ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯆꯤꯛꯄ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯕ꯫ ꯃꯐꯝ ꯑꯁꯤꯒꯤ ꯑꯆꯤꯛꯄ ꯇꯥꯟꯖꯥ ꯂꯧꯔꯦ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯆꯩꯊꯦꯡ ꯀꯌꯥ ꯑꯃꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯗꯨꯅ ꯂꯥꯛꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯅꯥꯏꯇꯣꯝ ꯂꯥꯛꯆꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯁꯅꯥ ꯊꯠꯈꯤꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯆꯠꯊꯕꯁꯦ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯃꯐꯝꯁꯤꯗ ꯆꯠꯊꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯁꯤ ꯑꯩꯈꯣꯏ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯕꯤꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯄꯤꯜ ꯇꯧ